ngarang Jenims campus da ising leptana chawkhalakpana maram oiraga hospital asida leiramba anaba sing atopa hospital da hondokpa houkre ngarang singjamai oinam thingelda unawana mai thabada chaklakpadagi matam chana kanba ngamhaure video amada yummai chakle haribasi yummai chakpa leite unawana mai thabada sauna sakpani haina thamlakle loina loina yamna nungai taba thodo amada turel mapanda laiba khaiba lakpa gari ama namthakhibadagi longthoktuna laikhre lilong kendra gi manung chanda thongamda turel gi imai wangkhalakpadagi turel mapanda laiba khaiba lakpa gari ama turel mapanda khanghaudana namthakhibadagi gari asi longthoktuna laikhibani haidi Kuki gi demand phongna lauthu haibanate wari sanabagi matam de pifam thokpani haina paulelan haukimna phongdorkhre Kuki Josingna talaba demand Prime Minister Narendra Modi na miyam mamangda phongna lauthu haiba nate miyam gi mihut amade CSO singa wari sanabagi matam de pifam thokpani haina BJP gi MLA paulelan haukimna Prime Minister Modi gi khongchat adu pendaba phongdorkhre diwar gi Karan Thapana lobo interview amada nahak yauna Kuki jogi BJP gi legislature singna Kuki jogi legislature yauba union territory ama piyu haina demand tawri Prime Minister na wafam aduda karigumba amata phongdoklamdre haiba akangnaba issue asida nahak ningba kaibra natraga mahangna miyam mamangda haiba demand asi phongna lauthokpada aruba leramba yai haibase nahangna yaningbra haina hangba wahangda paulelan haukimna hai Prime Minister na miyam mamangda political Demand asigi matangda lauthorakani haina asa tawde miyam mamangda phongna lauthokpiyo haiba nate yamdrabada Kuki jogi lusingba sing amadi legislature singa wari sanabagi matam pibiduna aikhoigi demand sing asi tabiyo haibani mahana hai haukiba sahi yankhai asida watpi naibirakliba aikhoigi miyam hingjanabagidama political demand asi yamna mathautai Indian Constitution gi makhada masagi citizen kanglop amada karigumba hak asi pibada Kari mangjaba leibage hauzik state amagi manungda kanglop amagi hak namsendana loilamgomna thambiribani mahana hai PM na Manipur da lakpagi pandam asi project lauthokpa amasung sangabagi ni haina hana lauthokpirabadi madu mai pakpa amani madu natrabadi sahi ani hena thengnaduna laklaba state asigi wathok asigi matangda waroisin puraknaba honaramgadabani aduma kari amata thokidaba maramna Prime Minister gi khongsat adu mapung phana ningba kaiba amani Prime Minister na miyamda pikiba warol adu ungkhatnabana oiraga sokhalaba state asigi miyamda themjingadaba warol amata yaude iho hoba masak yaudaba warol sing aduna ingtapa purakpa ngamloi miyamgi maikaidagi road map amaga loinana political direction ama pirakani haina asa tawbani adubu economic package khara lauthokpa natana karigumba amata yaudaba warol ni haina BJP gi MLA asina phongdokhe mahana haiki awaba taraba state asigi damak lauthokliba package sing ase anauba nate hanadagi pipeline da leiraba amasung irang thokpana maram oiraga lauthoktana leirapa package ngaktane hairiba project sing asigi sada 85 ti tampakini sengi area gi dimamingtagi oina pibani masida sumisam khai naiba aduma utli paulala hakimna haike state asigi masing yamba kanglupna power amasung resource da yamna aduma globana hojik thokleba wathok asigi horakpa maram amasu oibani irang asi sumnagi high court gi order aduna khakta horakpa nate masidi political gi oiba mara taraba misang mikhai naiba aduna maram oiragane Prime Minister na Manipur da thokleba wathok asigi warosin poraknaba wafam pothokpa ngamdrabasu miyamge pendaba wafam sing tabi nabagi matam khardang piram labadi aikhoina Prime Minister bu nungsiramgadabane maduna maram oiraga hojikti miyamna ningba kaiba oire masak yaudaba iho hoba warol kharana state asida ingtapa purakpadi ngamloi haina paulelana phongdokhe Imphal manunggi lambi ayamba salak sare haire kumja 2017 gi March 15 gi leirakiba BJP na lusingba Manipur gi thengkhang ani gi lengak ki mamangda leiramba Congress legang na Imphal city bu smart city onthokani haina tharang taramlabasu nasi phawbada makoina mai muba hauramba smart city gi sakam Manipur gi miyamna mayek sengna amasung mapung phana oba ngamdringai gi cherakta sahi taret makhairom lengak pairamba BJP na lusingba popular ministry na Imphal mayol yauna Greater Imphal amasung mafam sing asiga samnariba lambi sing matam chana semjen sajandabadagi hojik nong hanjin tarakpadagi lambi ayamba salak sare lambi sing asida tangai phadan sathokasin tawriba miyamna gari macha amasung gari achauba sijinarabasu isingna thumjilba lambi gi saru amasung komdawna leiraba pothole sing da thaudarubadagi
ꯊꯣꯛꯍꯟꯅꯤꯡꯗꯕ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯦ ꯃꯔꯨꯑꯣꯏꯅ NH102 ꯄꯔꯤꯡꯒꯤ ꯀꯥꯟꯆꯤꯄꯨꯔꯗꯒꯤ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯍꯣꯜꯁꯤꯡꯗ ꯏꯁꯤꯡ ꯇꯨꯡꯕꯗꯒꯤ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯊꯧꯗꯔꯨꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯦ ꯑꯗꯨꯒ हाईवे असुगी परिंगदा इसिंग थुमजिनदबा अमसुंग अकंग लंबी लेरबसु लंबी मयाइदा लेबा कोमजाउसिंग थैदोक चटननब होनबदा खुदोंग चादबा मायोकनारे हाइदि इम्फाल रोड हायरगा खंगनदिबा मयाइ लंबी परिंगदसु हाउबा मरक हैरांगोई थोंग मोंगसांगै लंगथबाल अमसुंग हियांगथांग फावबगी मरकता हानदगी लेरकपा कोमजाउसिंग मसी लेंगदना लेरि मतम खरगी ममांगदा मणिपुर की मफम अयामबदा ओइरक्लिबा लंबी थोंग फत्तबगी फिबमगी मायोकता हाई कोर्ट ऑफ मणिपुरना मणिपुर स्टेट लीगल सर्विसेस अथॉरिटी मसल सागी मखादा डिस्ट्रिक्ट लीगल सर्विसेस अथॉरिटी DLSC सिंगना लंबी फत्तबा मफम सिंगदा हकथेंगना सत्तुना फोटो वीडियो खोमजिनबा अमदि मफम सिंग अदुदा सतोगसिन तौरिबा मियाम यावना मफम सिंग अदुगी मनाक्ता लेरिबा मियोय सिंगदगी वाफम कया खोमजिलक्तुना हाई कोर्ट की रजिस्ट्रार जनरल दा सबमिट तौरपदगी और असिना सुओ मोटोदा कॉग्निजेंस लौदुना पब्लिक इंटरेस्ट लिटिगेशन अमा लौखटपा लेखरबने UPF केनोना कंडेम तौरक्ले हंदा इखंग खंगहौदना चुरचानपुरदा नहा खरना हिंसागी थवोंग कया चथरखिबा अदुबु लैंगाकसु एग्रीमेंट साइन तौनरिबा यूनाइटेड पीपल्स फ्रंट UPF अमसुंग कुकी नेशनल ऑर्गेनाइजेशन केनोना अकनमोंगदा कंडेम तौरक्ले हौखिबा चाही अनि हेलबा मतमसिदा मेजॉरिटी फुरुपना कुकी जो मियामगी मथक्ता मिहात मिपुन चथरकपदगी अमदे युम मै थाबदगी मियोय लिसिंग कया मयुमदा संगबा ngamdana awaba kaya mayoknaduna ngasisu leire कुकीजो कम्युनिटी की मथक्ता चथरक्लिबा एथनिक क्लींसिंग चथरक्लिबा सगी असुंबा वायल फंगहनबगा लोइनना कुकीजो मियामगी ओइबा तोखाइबा लेंगा अमा लेहनबा कम्युनिटी असगी मियामना डिमांड तौदुना लाक्ले कुकीजो मियामगी मतम पुंबगी इंगतप पुंसी महिंग अमदा लेहनबा पांदमदा लेजिस्लेचर यावबा यूनियन टेरिटोरी अमगी फॉर्मदा सेपरेट एडमिनिस्ट्रेशन अमा लेहनबा डिमांड असे पिबिनबा सेंट्रल लेंगाकी मिनिस्ट्री ऑफ होम अफेयर्स MIC गा UPF केनोगा वारी सानबगी थबक चथरे असुगुम सेरक असिदा अखोय इसामकी टाउनदा अमुक हंजिनबा हिंसागी थौंग चथबगी थबक मखाताना तौदनबा वाफमसु थमलकले मोइरांगथेम आनंदगा मरी लेनबा केस ट्रायल की स्टेटस पिरकनबा सुप्रीम कोर्टना NIA दा खंगनख्रे मणिपुर की इरांग असुगा मरी लेनना म्यांमार दा बेस तौबा टेरर ग्रुप सिंगा समनादुना थबक तौई हाइबा मराल दा फादुना NIA की कस्टडी दा सही अनिरोम थमलकलिबा मोइरांगथेम आनंदगा मरी लेनना NIA कोर्टना लौखटबा केस ट्रायल की स्टेटस रिपोर्ट पिरकनबा सुप्रीम कोर्टना NIA दा नोटिस इशू तौख्रे सुप्रीम कोर्ट की जस्टिस विक्रमनाथ अमसुंग जस्टिस संदीप मेहता अनिगी डिवीजन बेंच अमना मोइरांगथेम आनंदगा मरी लेनबा केस ट्रायल की सबचाबा स्टेटस रिपोर्ट अमा पिखलकनबा NIA दा ngarang नोटिस इशू तौखिबने मोइरांगथेम आनंद की काउंसिल की माइकेदगी थादरपा केस अमगा मरी लेनना नोटिस इशू अदु तौखिबने कोर्ट सरुक याखिबा पिटिशनर की काउंसिल की माइकेदगी फोंदोखिबदा मोइरांगथेम आनंद की मथक्ता चार्जशीट थांगक्रबसु ngasi फावबा केस असिगा ट्रायल चथदबना हौकिबा चाही अनि असि पिटिशन मसा जेल दा लेरकले महाका पुन्ना फमिनकिबा को एक्यूजिंग लोइनमक बेल दा थादोखरे हाइनसु फोंदोखे NIA की चार्जशीट दा मोइरांगथेम आनंद हाइरबा मियोय असे म्यांमार दा बेस तौबा टेरर आउटफिट सिंगा लौतुनरगा मणिपुर की एथनिक कन्फ्लिक्ट असिगे मरुमदा इंडिया गवर्नमेंट की मथक्ता लांदानबा होनबदा चेनबा मिसा अमनी हाइना मरा सेदी लोइनना UPA का अहानबा शेड्यूल दा लिस्ट यावदबा लाहौलो पीपल्स लिबरेशन आर्मी PLA की सीनियर मेंबर अमनी हाइनसु चार्जशीट पल्ली हाइदे NIA ना क्लेम तौबगी मतुंगेना महा कुमजा 2023 की सेप्टेम्बर दा मियोय मरी गलोइनना कैमोफ्लेज की फ्रिजो सेलगा नोंमै पुदुना चलंबदगी फाखिबने मखोयदा पुदिबा नोंमै सिंग अदु मणिपुर पुलिस ट्रेनिंग कॉलेज MPTC की आम कोतरे यावना तोंगान तोंगान बा मफमदगी लुट तौखिबा नोंमै सिंगने महा PLA की कादर सिंग ट्रेनिंग पीबा यावना तोंगान तोंगान बा केस सेनबा मिसकने हाइनसु क्लेम तौखिबने महा का पुन्ना फामिनकिबा अतोपा मियोय मरी NIA के स्पेशल कोर्ट ना बेल पीखरबसु महापु बेल पियो हाइबा यादबगी मखादा बेल पीबिनबा दिल्ली हाई कोर्ट दा वकतखे अदबु महा की मथक्ता सेदिबा मरासिंग अदु येंगलगा कोर्ट असिनसु बेल पियो हाइबा यादबदगी मखाताना सुप्रीम कोर्ट दा वकलखिबने निंगसिंगबा याबदि मोइरांगथेम आनंद मियोय मरीगा कोनना कुमजा 2023 की सेप्टेम्बर थादा खुलाइगा कोनना मणिपुर पुलिस ना कोंबा एरिया दगी फाखिबने तुंगदा केस अदु NIA दा सिनारखिबने मणिपुर पुलिस ना मियोय मंगा अदु फाजिनखिबा अदुगी मायोक्ता मखोयबु कंडीशन यावदुन थादोकदबने हाइदुना मतम अदुदा कनबा इरांग हौखिबने
Government Polytechnic ki mahiroi demand thabak to onthokani haibagi thajaba governor na pikre haire. Target leba Government Polytechnic ki mahiroi na governor ko unaduna institution asigi lairiba awat apasing menkhat pinaba memorandum ama piduna taksin khrei. Government Polytechnic ki mahiroi ki mihut kambu amana ngarang Imphal ki Rajbhavan da laktuna Governor Ajay Kumar Balaga unaduna memorandum adu pisin kibane. Mahiroi ki maikaidagi institute asigi oza amade non-teaching staff ki awat palaibana mahiroi da thengnariba khudong sadaba sing institute asigi academic infrastructure matik sadaba kya khanghanbaga loinana file kya pending da lairiba si athuba matamda process loisanbinaba amasung administrative ki approval na chingba darkar oiba sing pinabagi thabak lokhat pinaba su governor da taksan khe mahiroi singi wafam adu governor na munna tabaga loinana lokhat pe aba thabak sing athuba matamda lokhat kani haibagi thajaba mahiroi sing adu da pk panba yabade institute asigi awat pa oza amade staff sing hapu infrastructure ki awat pa men khalu haiba demand aduna institute asigi mahiroi sing na nahan get solon senduna khongjang jang sin khibane institute asigi apan ba oza hom phu legada bagi manungda sutna gi oza kunma thoi khak leibana mahiroi sing da takpi tambi bagi khudong sa da baki mahiroi sing na matam kiya gi mamang da gi thengna duna lakle masigi mathakta physics chemistry mathematics amade humanities ki oza sing wat puna maram oiraga mahiroi sing gi tungi laibak tambang amdaba phibam da leire NAP 2020 gi makhada institute asida Indian knowledge system dagi anoba subject sing hapsilabasu takpi tambina ba oza amata leitabadagi mahiroi sing khongjang sangsilakibane awat ba oza sing happy naba infrastructure semgat pinaba Manipur lenga ki mari lenaba authority sing da kumja 2008 tagi taksinduna lakpaga loinana handakta principal secretary unaduna mahiroi sing na talaba demand sing thabakta onthoknaba taksin basu leikharbane adubo lenga ki maikaidagi positive response amata piraktabadagi khoi saunarba mahiroi sing na nahan institute asigi get solon sendona khongjang sangsilakibane amaromda United Maitai Pangal Committee UMPC ki general secretary MD Reyes Ahmad lusengba mioi mangana saba mihut kangbu amana su ngarang Rajbhavan da Governor Ajay Kumar Balaga unaduna community asigi issue kaya amadi khudong sadaba kaya paudamduna leiriba awaba sing asi kokhan binaba lokhat payaba thabak sing lokhat pinaba taksin khrei governor gi maikaidagi issue sing adugi matangda athuba matamda yengsenduna lokhat payaba thabak sing lokholagani haina khangan khe haide Kuongba maru da losenduna thablamba khulai kya phagatkhre search operation da NRF ki lanmi ahum sufare hade security force na lokhalakpa section thorang gi saruk ama oina Imphal district ki sagolmang PS na konba Kuongba maru hill range da sathakiba operation da khulai paiba singna losenduna thamlamba khulai kya phagat le hade police ki powers na high operation da 5.56 mm insert rifle ama magazine ama 9 mm pistol ama magazine ama 302 rifle ama magazine ama 12 bore single barrel gun ama tongan ba nongmai maru taramathoi life guards manga phagat ki haidi amarom da tha sigi taramari da su security force ki kangbuna NRFM ki lanmi ama phare haidi paus na hai phar bulanmi adu ki maming ningthoujam yamba sing LS boy LS sanayama sahi ni phumari kawe laifam kairau bitra awang na kai dagini mahak masagi mayam dagi phakibani haide makhata na wahang pohang sathabada lop adugi lanmi ani amasu singjamai wama khetri le kai dagi phagat khibaga loinana khulai kya su phagat ki haide pausna makha taribadi pharba mioi ani adu dagi .32 pistol ama magazine ama kapa yariba nongmai maru ahom mobile phone mari aadhar card ama phagat ki haide Zak Zaba Tok Laga Pamjinduna Labana Heart Kilena Ohela a Hine study amana Pongdorakle. Zak Zaba Hek Tokpaga Pamjinduna Lairabadi Tongan Heart Kilena Ohela Pagalunana Heart Attack Rix Wankala Ihaba Medical Research Amadagi Kangbangam Lay Ayamba Matamda Pamjinduna Labor Habasina Hakselda Akaiba Tohali Haba Puna Magna Kanarabu Pamni Adubu Zak Zaba Hek Tok Laga Karimumakalgi Taba Amata Taudana Pamjinduna Lairabadi Zaba Tumbagi Sang Hantahale Blood Sugar Gi Sang Wankalale amasong cardiovascular system da akaiba thohanduna heart ki laina ohalakpa yai haidi Journal of Clinical Lipidology da thonglakpa study gi report amana hai sak chaba toklaga phamjinduna leirabadi chaba tumhande e gi isel da akaiba thokhanduna glucose amade fat ki level wanghalle masina maram oiraga heart amasong e utong singda akaiba thokhalle chaba thakpa loiraga phamjinduna leibagi mohota khongkap khara hangar handa chatpa natraga da imungi thabak ingkhang khara surabadi metabolism phagar handuna heart ki
mapanggal kankhathali khongkap khara satpa natraga leptuna leibagi muhutta phamjinduna leirabadi chada kunthra gi changda metabolism tapthahali masina maram oiraga haksang gi arumba hengalali amasung I utong singda phet ki sarup deposit tawraktuna atherosclerosis haina khangnaba I utong kansilakpa amasung khujilakpagi thong oihalakpa yai hairi Journal of American College of Cardiology da pholakiba atopa study amagi report na hai kanagumba mioi amana nomogi manungda pung tara hena phamjinduna leirabadi heart failure heart ki attack amasung heart ki mathau sang haraktabagi khudong chadaba mayak narakpa yai sak chaba toklaba matungda minute tara dagi na tara manga phawba hangar handa chalabadi I de yawa glucose ki chang control tawbaga loinana heart ta ama ata thohandaba ngame I gi cell phagar hanbaga loinana blood pressure wanglakpa yabagi risk su hanta hali hairi lokhotpa yaba section thorang sangi matangda report asina hai sak chaba toklaba matung minute tara rom hangar handa chatkadabani maram laitrabasu dolangi siri thak kagadabani ising marang kaina thaktuna haksang manungda mahi gi sar warhandana ba honagadabani kanaguma mioi amana numit khudingi sang naina haksang sajal tawrabasu atay atopa matamda phamjinduna leirabadi khudong thiningai oi nongmada pung 13 dagi hena phamjinduna leiba mioi sing diabetes amasung heart disease ki risk wangkhala I hainu report asina makha tana phongdoklei